Maning tamba isor oidunasu Sri Gopalna Mama Yasodagi Basalya Premulaunaba Matam Chuppada Mangau Thiba Lamhenba Angang Oiduna Brindabonda Makalkayaki Lila Singh Sanabiki Brindabonda di Bhagavan gi Taubangamba Matik Makun Kuding Batam Chuppadalo Sinduna Sri Gopal Makuta Chay Paiduna Ayuk angan badagi numidang wairam pauba Sanjay naha oiduna san senki Magi Sri Saran sokpiduna awaba kuding koklabi prithibi imana Sri Gopal ki mapamda nungshina mit kipiga loinana he dayamoy ay hakkidi napamda katningai karisu leijadi haiduna leitum ama kachaki Bhagavan namadubu harau harau lobiduna habiki Leitum chare tabada Yashodarani na machabu warake kanduna Pharaga maya kathok anki Jagat ki mapu oiduna su Mamapu thak thak nikna kiraba Sri Gopal na maya kathoki Brindabon da mabu changhandrabasu Matam chuppada mabungobu sena jariba Magi aishwarja singna Ngasidi mabungo se Mamagi chay charani pakhatuna Ishorgi matik magun Uthoki Yasodana macha Gopal gi nungda Jagat Brahmandabu uki Madugi manungda Braja Brindabon su uki Brindabonda Yasoda masamakna Masa Gopal gi maya kathok hanba uki Yasoda Rani Angakpa adubu urubada Wanthaki Gyan tarakpada Macha Gopal na mamon noktuna layramba ubada Bhagavan gi Yoga mayana khuding makauhanduna Hanagum machagi premda ngaujaki